अहनबद मरोइब पाउ पिजरे थासिगी तरानिपान कोहिमा फमगदब NPF की सेंट्रल कमिटी की वारेपना NPF ना मखाताना BJP का पुनमिनगद्रा नत्रगा पुनमिनरोइद्रा हाइबा खंगलगने नर्सिंग कथोपग लोइना लौरिबा थौदांगसिंग असे यामना चावी हाइना मणिपुर की गवर्नर डॉक्टर नाजमा हेप्तुल्लाना हाइख्रे जिरी टिपाइमुक रोड की परिंग ओइरिबा दिबोंगदा नौ नुंग याउदना लेबांग मथक्ता कोइलास थाबना मरम ओइरगा कोइलास फक्तोरकले खुरुमजरे टाइम्स ऑफ मणिपुर न्यूज इंबिरबसिंग बुकुमंथम जनतन तराम नोक्जरे होजिंग म्याम द पाउ संतोकना पिजरे सरकार पाइबदा याउमिनरिबा BJP अमदी NPF की मरक्ता मरी फनरक्तबगी अचौबा ममी अमा ताबा हौरे लाक्लिबा तांग तरानिपान कोहिमा फमगदब NPF की सेंट्रल कमिटी की वारेपना NPF ना मखाताना BJP का पुनमिनगद्रा नत्रगा पुनमिनरोइद्रा हाइबा खंगलगने हिरमसिगी मतांगदा टॉम टीवी की डेप्यूटी एडिटर नबकुमार खागोकपंगा NPF मणिपुर स्टेट यूनिट की प्रेसिडेंट सु ओइरिबा तामई केंद्र के MLA अवांगबोंग न्यूमाइगा ngasi अखनना उनबा अमदा BJP अमदी NPF की मरक्ता यानखिबो वाफम सिंह BJP ना थवरक्तबगी फिबमदा लाक्लबदी काइनबा ताबने हाइना प्रेसिडेंट अवांगबोंग न्यूमाइना फोंदरकले हिरमसिगी मतांगदा टॉम टीवी के अखनबा पाउदम अमा अखोगी पार्टनर ओइरिबा BJP अदुना मसक खंबिद्रदी अदुदी काइनबा ताबने नुंसीनदबा अनि पुनबा ngamaidobagi phibam gumna lakadorine hojikse akoida kyamro mokhena promise to kanagumba party de magi contribution level leitaba ai hojik panjaroi dobo miyamna ubibutuni publics are the best judge but they are enjoying all the lion's share wafam asi tom tv ga akanana unaba amada phongdokhibani लमफेंदा लेबा MLA असगे क्वार्टर दा उनबदा NPF मणिपुर स्टेट यूनिट की प्रेसिडेंट सु ओइरिबा MLA अवांगबो निमाइना मखाताना स्टेट असगी मियांगी याइफननबा अमदी पीस अमदी डेवलपमेंट लाकननबा NPF ना BJP बु कंडीशन अमत याउदना सवतखिबनी BJP की हाई कमान की लुचिंगबा सिंगनसु NPF ता थाजबा अमदी कमिटमेंट कया फिखी मदुदा थाजबा थमखी अदुबु ngasidi पुनमक नाथाइखरे करीमता खनवीदरे अवाब तारब मतमदा NPF न लौकिब थौदांग अदु खंगबीद्रबनिना काइनब ताबगी फियमदा लाकप ताबनी हाइकी अखोना CPU गुनो हाइबो अखोय कसो हाइबो सुलेते without any condition अखोना पिरिस but मखोइना promise तो हाइबसी BJP की हाई कमांड तो BJP की हाई कमांड न तौखिबो पोट अदु अखोय yes हाइबो अदु नतरदि हाइबसु केसुलेते पीरदी हाइबगी पोट सुलेते MPF असी इहान हान्ना BJP न फॉर्म तौबगी फिबम सुप्लै लेरमदब मतम असिदा इहान हान्ना अखोयसन अखोय सपोर्ट तौबिगेको हाइना अखोयना थोरकपनि but ngasidi मखोय अखोय मसा खंद्रे Nabungmar is nang recall to. Notice the state nipan leriba asida NDA ni aha ihan hana lapakanda Modi lapakanda. Notice ki state nipan asida NDA ke partner oiba government kadai de leramge. Even Manipur, who cares about BJP? Kanaso leram dena. But NPF have its own commitment and we have given a best service helping BJP coming to power in almost all the northeastern states. Thabakna takpa miyamgi punsi ingna singna lainanaba honabasina NPF ki ahanba miyang oiduna lakli. Miyamgi thabak tawnabagi punna samina kivani. North East ki sesingda BJP sangaknanaba honabada NPF na kadai fawwa thawdang laukibagi haibasi ngasidi kawkhre. NPF na ngasi fawbada si tawdaba yadi haina demand tawkiba leite makoina ekoida promise tawduna lakpani pidaba yadi haibasu haikide daita chauna lawduna leiriba amana haikiba wafam sing tawba ngamloidaba oirabadi karigi promise tawribano haiki
punsin kredi chamin na rin nang de chawa ay koy di tumina chafam khang leitan na dum phamba habidudi mi wai ba ma oina nungai ro aduna khot punsin krabani na punsin bagi suruk tu di lomina si aduna khoi na promise to ramba du su fulfill to npp digi lotho ay koy haidena moi bu lotho ay koy su hai haide mokhoi na lotho ke haibra lotho ay habra dudi that's up to them NPM na party atopabu lautho u haikibasu leite masidi makhoi gi apambani coalition partner oiraga laufam thokpa thodang laudabana NPM na MP gi mirep thadokpani masi saunabagi sunnate BJP na yengliba miyeng asida makhata na punna saminagadra haibasi acho wahang ama oirakle wafam asina tangai fadana leinariba mari asi review tawba tangai fade masigi matangda lagliba me taraga nifanda kohimada party के सेंट्रल कमिटी की मिफम अमा फमदुना यामना कुमना खनगनी लोइनना मदुदा तारकवा वारेप अदुना मखाताना NPM ना BJP सरकार असिदा यावखिगदरा नत्रगा तोकदरा हाइबदु लेपकनी हाइकी NPF become the first casualty which after enjoying major power in the northeast akoi ba betray dorga tanthop sit sharing the adu PAP de hana blame pirga tanthop but still that Manipur da khoi na leiriba si chenpham leitebagi leibnate ko NPF khoi mari se khoi chatpham leitebagi namna mina nungsidarabu leibnate BJP na nungsidarasu prajabu nungsibi khoi leijabagi wan Sahi ani khara helaklaba N birena luchingba sakar asida yauminariba NPM na makhata na statmin nagadra natraga tokadra haibasi tang tara nipanda soidana khanglaba yai karigumba tokiba tarabadi kari oirakpa yabage haibasi nainaba yaba wafam ama soidana oigani Nursing na kathokpaga loinana lauriba thodang sing ase yamna sawi matam kudimakta anaba amadi sebari singa naknaba mari thamba mathau tai wafam ase Manipur gi Governor Dr. Nazma Heptulana Trained Nurses Association of India Manipur branch na sinduna ngasi malem gi atai mafam singda pangthoknabagum Rims ki Jubilee Hall da pangthokiba International Nurses Week ki thoramda athoiba mithunglen gi oiba warol pireduna haikibani Nurses a voice to lead Health for All haiba hiramda pangthokiba thoram aduda Health and Family Welfare ki Principal Secretary Bamlumang Volnam Health and Family Welfare Services ki Director Dr. K. Rajona Chief Guest Amadi Guest of Honor Oike Thoromaduda Governor Dr. Nazma Heptulana Mahaki Oiba Warol Pireduna Florence Nightingale na kathokpaga loinana Muiba Khunai Amadi Asopan Nanglaba Singda Lauramba Thodang Adu Ngasigi Mirol na Kawba Leitri Mahakna Lauramba Thodang Adugumna Nursing na Launa Bahona Si Haiba Yauna Wafam Kaya Fongdokhe I would be very happy if you can prepare them in a document and come and discuss it with me. I will definitely like to help you in any of those problems and issues which you have raised today. I thank you for inviting me here to join you all, and I wish on this auspicious occasion, may God bless you all, and I once again wish you all success in your future. Jiribam district asigi yamna maru oiba lambi ama oiriba Jiri Tipaimuk Road mari leinabo authority na matam kyadage semdana leibadage miyamna JSC semdana khongjang kya sangsilba matungda JT Road lambi asi semba horamlaba matung lambi semba amuk tokpadage lambi thingba yauna khongjang kya sangsilba matungda yanaba purakpadage khongjang handoktuna tha asigi tara mari dage dibongdage koilas thaba horakpada nung yaugdana leibak mathakta koilas thabana maram oiraga koilas phaktorokre Thong adugi mayokta Isel Club Dibongi member L Santikumar Singna Dibongi lambi gi koilas thaba haure adubu thariba mong asi quality control tawdana lever kharana pangtaw tawba amadi mari leinaba authority singi miyoi sing yaudana koilas thabana maram oiraga koilas sing asi loina faktokle asumna koilas thaba oiradi thama fawba satnaroidabagi mong da leire maram aduna concerned authority sing yaurga koilas thabiu hojik thariba koilas asumna thaba tarabadi thabak lepana hena fagane haina fongdokhe Imphal Tidim Lambi Paringe Thauda Babok Laikai ngasi Likla Bakery gi ahum suba exclusive outlet ama Thangjam Agro Industries Private Limited ki Managing Director Thangjam Joy Kumar na hangdokre ngasi gi thoramadu da Thangjam Agro Industries ki Managing Director Thangjam Joy Kumar na
Likla marketing gi saruk ama oiriba outlet asina lamsang chaliba mioi singda likla gi asa thak singna ngai haktang oiribasu awa potha bang amalagani loinana makhata na Manipur gi maru oiba lambi amadi town singda ahenba exclusive outlet ahum hangnabagi pandam thamli haiki Manipur ki maru oiba lambi singda main road singda side ki se suppose Impal Dimapur lambi ki mato Impal airport lambi ki natraga Impal khoi ki kanu se Thawal lambi ko sumain tawdana oripok lambi aduga Rims road na chingbadasu anoba outlet khara hangtokpagi plan leijari sidana tana te khara hena chawba Manipur ki town sing Kakching Nambol Bishnupur aduga Churachandpur Senapati na chingbadasu khoi hangtokpagi dum planning leijari Imphal West District Police Commando gi kangbuna ngarang numidang Thangal Bazar Dharmasala MJ Avenue amadi Major Khul gi akoiba mafam singda kudaki oiba operation sathakre operation aduda mioi chani humpurom verification sathakhibago loinana masagi saktak che yaudaba mioi mapan makha taba wahang pahang sathanabgi damak city police station da khusinakre hairi Hojik paugi marakthana atenba brem tang logjari Admission is going on. Saraswati Institute of Management and Paramedical Science Pangai, opposite to 6 IRB MPTC Pangai, Pangai Road, Imphal, Manipur. Note iski oina ihan hana Saraswati Institute of Management and Paramedical Science Pangai na BSc Forensic Science course Manipur da hangle. Mapalam da chatrabasu hayingma college cha lakpituna admission to bihoro akakna basitni. Artist khara lawzagadori Manipuri tele serial Nirupamagi damakta artist khara lawzagadori Thawai yawba nupa amasung nupi artist singna masagi photograph amasung biodata ga loinana Tom TV da pisinbiu akupa marol gi damak contact tobirau 8837265974 natraga 9402991938 Nirupama, Nirupama, Nirupama. Water Revolution by lamjingbatomtv Kangla Packaged Drinking Water, a unit of lamjingbatomtv na Manipur gi miyoi khudingmak haksang fana na da yektana lehenabagi pandamda miyoi bagi thawai ni hairiba afava ising phanghananaba hotnajari liter kun gi jar asti subscriber khudingmak ki yumthong khudingda phanghananaba hotnajari taru tananba mahausadagi thokcharakpa ising lawduna sijinari ising asida kanaraba mineral hapchinduna matam sigi khwaidagi faraba khusu khulaina process tawduna pack tawjari sterilize तौरबा इसिंग पात्र सिंगदा हपचरी सब्सक्राइबर ओइबगी खुदोंग चाबा सिंग अदुदी अदोंगी युम फावबा इसिंग असि थिंजरकनी रजिस्ट्रेशन हेक तौबिबदा इसिंग थन्ना यावरबा जार अमा पिजगनी था अमदा 30 जर्स 600 liters पिजगनी था अमगी सब्सक्रिप्शन फी लुपा चनियांखै खक्तनी सही अमगी लौबिबा मतमदा था अनिगी सब्सक्रिप्शन फ्री दा पिजगनी सब्सक्रिप्शन टाइप था अमगी लुपा चनियांखै था तरुकी लुपा लिसिंग अमगा चमंगा था अहुमगी लुपा चात्रे यांखै सहीगी ओइना लुपा लिसिंग अहुम कांटेक्ट टोबिउ 8257888737 ईमेल lamjingbatomtv@gmail.com Break matungda mayam na makata wa pau pijari Handicap Development Foundation Manipur amadi Manipur Industrial Development Council anina sinduna ngasi training and awareness program on entrepreneurship skills for youngster with disabilities haibe hiramda awareness program ama pangthokna khre thoram aduga mari lenena foundation ki secretary Yasovantana ngasi pangtholiba thoram asina saruk yariba singda kanaba kya piba ngamlagani haibe yauna wafum kya phongdokhe ta khuna appeal tawjaning badi nama soire haidana khoi pungning handana pikthana yam ton thaba mongda niraga mina piraga hingane haiba wakhalondu khoi thadong minarasi masi khaktana khoina khunai sida khoi manaba thagamada khoi hingba ngamgane haibasi akoina thajajabani masi akoi punna changchan minaraga masi oithokadoribani akoi khaktangna masi porakpasungam moi aduna akoina izat laina ningkha tamna manaba thagamada khunai sida hingba hingbangam nanabagi dama koina changsaliba ihausida koi punna changsan minasi haiba appeal si thamjari
Department of Education as Government of Manipur na sinduna Mari Suba State Level Yoga Olympiad lisingani taramapan ngasi Johnston Higher Secondary School gi multipurpose hall da hogdokre. Hogdokpagi thoramadu Education S ki Director TH Kiran Kumar IAS amadi Physical Education Promotion Officer Yoga Dr. LW Ananta saruk yakibagaloinana Yoga Olympiad asida Manipur gi tungan ba ZEO taramanga gi lakpa school singi chhatra samaga humpurom na upper primary amasung secondary haina kanglup ani thongna khaidoktuna athoi hen tanari pangthokliba yoga competition asigi matangda Directorate of Education SK Physical Education Promotion Officer Yoga Dr. LW Anantana Yoga haibasina mioibagi pungning wakal amadi thawai bu punsin halli amadi afaba education system ama pibada yoga na asoba thodang lori haiba yauna wafam kya phongdokhe Hatak chua koi pangthoi contest asidagi koi na herenungai badi district koi ZDO trat ke manung de tranga mangana support to bidna koi punna mi sata sam sanigi maya da koi lakna koi ngasi hai pangthoi bani sidagi koi hore ta badi da koi atho hen kanana tai kha kana koi upper primary da boys mari girls mari aduga secondary da boys mari girls mari tija se mari amaga mi kun gi tim mo set tawra kana koi set ke tim sem sar hena ko matam jun gi yod mo da extra coaching pir kana koi hena fast ta ba koi group puthu ngamna koi sem sajabane ngasi pangtholiba yoga competition asidage upper primary stage ta nupa masamari nupi masamari amasung secondary stage ta nupa masamari nupi masamari punna satra tarataru khangatuna jun ge tarik 19 ge kun fawba HRD ministry na sinduna New Delhi da pangthokadoriba National Yoga Olympiad ta state asigi mahut sinduna saruk yagani hairi Community Nursing Administration haiba hiramda taramari rak suba sahi amagi oiva Diploma Public Health Nursing Supervisor course ki seminar presentation ama ngasi lamphel da leiba Regional Health and Family Welfare Training Center da pangthokre thoramadu da Regional Health and Family Welfare Training Center ge instructor H Arun Kumari na moderator oike seminar adu da tongan ba topic sing da akhang ahai sing na wangangke September they have given now we have come almost preliminary course syllabus in the yamba cover togre and we have started the national programs mayama ko aduna national programs is secretary and the next is this May gi thasi manung da koi field visit field study haitare site demonstration khara purani magi community ga mari lainana se for example water treatment plant gumba the dairy farm adegi waste management say control solid waste management ki plan to adu purani and after that from middle of the June up to July tha ani dia khon moi field posting pirani after that makoi examination pirani and they will be released before this on 21st September adu ki plan dani lamdam asigi mahiroi singna masa masagi regional language singda quality education purakna bagi pandam da My Machine Education Technology Private Limited na mobile phone amadi desktop ki kuthang da lairik tamna bage anova application e-commerce ngasi singmerong da leiba classic brand da launch tawkre thoramadu da saruk yakiva My Machine Education Technology Private Limited ki managing director Rajkumar Maifaksnana lamdam asida leiriba mahiroi singda masage visual language da lairik tamba fangana bage pandam da application asi launch tawbani haike Manipur laiba sata sati myam se masagi regional language maratang da like tamba phangba opportunity ma provide tawsen na hawdorokune ado we have see company hawdo the 2 years mamang dagi idea lairaba but we don't have the resources like adu matam da id command toxi command hawdoksi have se and then akoi founding team member khara thengna ne DM college event amda and then akoi team up torokanda sigi mai masing application se launch tawne Hosik Hanagi beta says Heidi Angang Sat Cham and Kaihan test Toriba. Heidi public directly launched something at the hand beta says 150 plus Hatraman application of my use only Kainoite Duman the Hosik trial Tori. Technopol District ke manung sanba Moreda cheliva auto amadi gari masa ke ama vehicle registration taunabagi namak numit humni gi oiva kem ama ngasi Thawal DTO amadi More Police ka puna khusamnaduna More Police IB da pangthokpa hokre thoramadu da Thawal gi District Transport Officer Thapa Maring yauna mahaki staff single loinana Technopol District asigi SPTH Bikramjit ASP KS Robinson SDPO Binoy amadi Moreda leiriva tongan ba public leaders singna kem asida saruk yakhe
ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯃꯣꯔꯦꯗ ꯊꯧꯔꯤꯕ ꯒꯥꯔꯤ ꯃꯆꯥꯗꯒꯤ ꯍꯧꯔꯒ ꯑꯄꯤꯛꯄ ꯃꯈꯜꯒꯤ ꯒꯥꯔꯤꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯑꯃꯠꯇ ꯊꯥꯗꯅ ꯊꯧꯗꯨꯅ ꯂꯥꯛꯂꯦ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ DTO ꯑꯣꯐꯤꯁ ꯂꯩꯇꯕꯅ ꯏꯝꯐꯥꯜ ꯇꯥꯅ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ DTOꯗ ꯆꯠꯇꯨꯅ ꯒꯥꯔꯤꯒꯤ ꯆꯦ ꯆꯥꯡ ꯇꯥꯟꯅꯕꯗ ꯃꯇꯝ ꯀꯌꯥ ꯑꯃ ꯆꯪꯍꯟꯕꯇ ꯅꯠꯇꯅ ꯁꯦꯟꯐꯝ ꯀꯌా ꯑꯃ ꯆꯪꯕ ꯃꯔꯝꯅ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯡ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤꯕꯨ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛ ꯃꯃꯥꯡ ꯊꯛꯇ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯄ ꯃꯤꯌꯥꯝꯒꯤ ꯅꯨꯃꯤꯠꯇ ꯃꯣꯔꯦꯗ ꯂꯩꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯤꯗꯔꯁꯤꯡꯅ ꯂꯩꯉꯥꯛꯀꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡ ꯑꯃꯗꯤ ꯃꯣꯔꯦ ꯄꯨꯂꯤꯁꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯅꯨꯡꯉꯥꯏꯖꯔꯤ ꯍꯟꯗꯛ ꯒꯥꯔꯤ ꯑꯅꯧꯕ ꯂꯧꯕ ꯃꯤ ꯑꯣꯏꯔꯣ ꯑꯗꯨꯒ ꯑꯃꯒꯤ ꯑꯣꯏꯔꯣ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯤꯕ ꯒꯥꯔꯤ ꯅꯝꯕꯔ ꯆꯦ ꯆꯥꯡꯁꯤ ꯁꯨꯃꯥꯏꯅ ꯄꯨꯂꯤꯁ ꯃꯣꯔꯦꯒꯤ ꯄꯨꯂꯤꯁꯅ ꯇꯧꯕꯁꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯏꯝꯐꯥꯜꯗ ꯆꯠꯂꯗꯤ ꯑꯋꯥꯕ ꯊꯦꯡꯅꯕꯁꯨ ꯂꯩꯌꯦ ꯑꯩꯈꯣꯏ ꯃꯣꯔꯦꯗ ꯂꯩꯕꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕꯁꯤ Oinam Urban Accelerator Water Supply Scheme athuba matamda ising piba hongduna isingi awaba kokhanba Oinamgi miyamgi apamba oihori sahi kya water supply gi ising thaktana lakhiba Oinamgi khunjasingna handakta Salai Holdings ki Managing Director Narengbam Samarjina matam kuina mathau tawdana laklaba water supply scheme asigi filter chamber gi lengoi sinnaba lengoi thadarubadagi miyamna water supply asigi ising thakningbugi ehau langba hengalakle Nakalamaromda Oinam Kendra gi MLSU oiriba Manipur Pollution Control Board ki Chairman L Radha Kisorna phongdokhibada paliba lengaksina hojik ki mateng oinaba sahi yankairom gi mamangda tawkhiba water supply pukri miyamga tanaraga tawba hore lambi soktanaba pukri akoiba retaining wall chanaba athubada thabak horagani athuba matamdasu asoba water supply scheme ama sengatuna miyamda ising pinanaba honare lengaksina paikhaliba thabak khudimak miyamga tanaraga khangminaraga website thagalaga tawba ngaktani hainasu phongdokhi kide amatta leite aron mama tawsu leite Hamaduda ising thanabagi amta leiba pukri adu ising almost singkhatpa ngamdana foot ani ahumdagi hena ising yaudana leiriba mafamni loki ising kangsalapana maram oidna ikang thada miyamda ising phajana piba ngamdabadagi koigi anauba sanction anauba funding gi makhada Oinam water supply scheme asi augment tawna koi kanna honajari pat homdagi mamang da laiba somdagi ising na chingkhalaga pina basu kanna honajari aduga hojik tingkai khunau da lairiba existing water supply scheme maru oiba oiriba Oinam gi damaktadi asigi mafam asida award apa aduga adusu aikoi semjanaba department sina kanna honajari ai sa mak yauna pokhi ji tawbudagi sing phang di adina tawbu loibaga sing thajan bajing atang ai bigo haibda karana tawbu loiraga di thajan biro haibudagi sing ji thajan dina yengba kanda lairai ji nandara bidagi sing ji thakpa phang gi jagan na boige amana boigera aikoi prajada aseng bai sing thakpa phangan bise ai sa ma pamjai kana hoje hoje akoi gi ising chumnana ba lengoi je sahi kaya ama sure koi sengdokta ba adugi lengoi je sengdok sengningi matangda koi social worker ama samarjit abar kanano ama laaga ising je lengoi je sinbire hai adui damakta de koi thaga jari to masung ising thaba khoppa filter to ba haudri ena khudingma ising dei pu hai aduga ising tangno matam sida akoi toti ising phangdadana mi khudingma yumda sijanana ba dagi thakna ba dagi loina leire aduna cheng wan bagi cheng kg da nipu yang khai yorok bagi wari ngai sidai da kwai dei maru orba ising ji chu changde adana ising ji amuk leire adauru badagi retaining wall sethagre adu taseng bagi di pukhi je tawbai plan le se yam phai kai gi noibu pukhi je thenjal le koi punamakta ising pi bangamdre adagi akoi gi asigi ireng ba maning gi sing dagi tharak pa jema ju akoi de ising yahon ba se matam chana ngamdre gi pukhi asi sei khuding kangna maram oiraga kangdana ba khara luthada ba haidana tawbu hokhi hai tawki matamda miyamna ising thakka phangdre haibadagi tawkhali ba leibak sing jengi manungda ising thajan ba hokibadi leira asi nanthakibani hairi water supply asi ising changlaina pithak tribu maram asi mari lenebo authority sing phongdro ki matungina raw water lawfam oiribi ising asi toina kangba amasung atei lawfam leitabadagi ni hairi miyamgi apamagi matungina amana oigera hondo honjin tawbagi mahutta mari lenebo authority sing local gi amasung social worker sing bayam punjin biraga tana biraga amaga mateng tawnare hairaga miyamda thaknaba afaba ising asi thuna phanganaba hona biu haibasina lamnamasi miyamgi apama oiri udamjariba roman huidrom
Tom TV Bishnupur Paumi. PHCD gi Executive Engineer L Gokul Chandrana Paumi sing da phongdokibada hojik leiriba oinam water supply scheme asi food ani ahum khakta luba ising piba yaba level ge makhada leibana ising piba ngamdabani oinam water supply scheme asi augment tongnaba patagi ising pinaba amadi tingkai khunogi hanagi project ki award pasing yengsinduna athubada ising pinaba honaragani haiki hojik ngasi phongkiba manipuri pause singge baroiba pawmu pune yengminasi lamjingba times NPF Manipur lengak sagot pa tokhiba yana leire me tara nipanda asengba khanglagani rims ki MBBS PG gi sit hengat pa yakre cyclone mahasen pung humudrani thogi manungda awang nongpok yaurak lagani afaba lamdam ama ohenna wahona bada saruk yakhigani BJP gi ideology bu pamjaba singda ayat pa piroi dabani Chief Minister Apollo Hospital da operation tawkhre Sangai Express BJP na lusing ba government ki laibak mathok taba sing leitabana tanglaba polam sing museum da utpangamdre BT Rota numidang pot yoliba sing nganna tale CM gi brand style oikiva Imphal evening su tokre BJP state unit na yaning da utkre pokna form Manipur gi BJP na lusing ba sarkar dage NPF toklaba yana leire rimsta MBBS PG gi sit masing hengat hanbada ayaba pikre go to school maming khakta gi oiramle desam zangi kumhai mayang khang ningthokfam da pangthokre huyen lanpau Ukrul District Hospital amasung school singi toilet ta package drinking water sizinare mioi lising humudra rom leibak ukrul da thaknaba ising phangdabage awaba mayoknare haiduna PIL file tawrakle rimsta MBBS tambagi sit masing hengatnaba EC gi mifam na lepna kre second MR dagi nongmai mangki veda chenava thoksom diamond vel p kre yellow missing leiringai da national party singna regional party muthat fangam loi MPP ECL Express BJP na sit sahum gi mathakta phangduna Modi government halaklagani Trinamool Congress na West Bengal da Gundaras yararoi kibadage state aduda yaikhai thingaibage thabak chathabani BJP miyam da traffic niyam khanganaba awareness rally chatkre nungtigi gari masing hengalakpa traffic rule indaba lambi pakthok tabana accident hengalakli nefip semduna awang nongpokki issue sing thengnanaba hotnari Dilip nong khajiktang tawaga hatagi lambi sing loktak olle MMWO DGP dagi status report kaukre sanalaiva BJP ga NPF ka mari hena fasilaktre NPF na BJP ga satminakidra haiba me 19 gi mifam da khanglagani me kunhumdoi gi tungda oirakadaba political gi matang da wakhanakre NPP su phibam semduna leinakre naharol gi thogdang NPF na sarkar asida makhata na yaukhigadra yauraroidra haibagi warep me 19 da lauragani awangbong niumai High Court amasung National Green Tribunal na turel dagi nunglengoi pekthokpa yaroi haiba wafam Manipur da satnadre committee Trinamool Congress na BJP gi road soda akaiba pirakpa laibak thivani TH Biswajit Supreme Court ki wafam Manipur da satnaba yaba natte sanahanbi Chief Minister gi khut ki operation pangthokre iraiba School sing pangning da lingkhalakpana education bu fagi tahanduna private school sing lana uhalle quality control tawdabadage National Highway number 2 da lambi semba thingjinkre rims ki executive council mifam pangthokre metric ki result me 19 da lauthoklagani aroibada moroiba pawmu kana fangbigani Thasigi 19 da Kohima da famgadava NPF ki Central Committee gi warepna NPF na makhata na BJP ga punminagadra natraga punminaroidra haiva khanglagani Nursing na kathokpaga loinana lauriba thogdangsing ase yamna chawi haina Manipur gi Governor Dr Nazma Heptullah na haikre amadi Jiri Tipaimuk Road ki paring oiriba Dibong da nung yaugdana leibak mathakta koilas thabana maram oiraga koilas phaktorakre Hojiki oina di matang sida Manipuri Power Jare Times of Manipur News yengbiri besungba mukana kurumjare